ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯒꯤꯗꯃꯛ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕ ꯑꯁꯤ ꯀꯅꯥꯒꯤ ꯍꯥꯡꯇꯛꯇ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪꯆꯥꯁꯤꯡ ꯑꯁꯤ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯕ ꯑꯁꯤ ꯊꯧꯔꯝ ꯑꯁꯤ ꯑꯌꯥꯝꯕꯅ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯑꯔꯣꯏꯕ ꯁꯖꯤꯕꯨ ꯊꯥꯒꯤ ꯑꯍꯥꯟꯕ ꯌꯨꯝꯗ ꯂꯥꯠꯅꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯈꯨꯟꯗ ꯀꯣꯟꯕꯤꯔꯤꯕ ꯄꯂꯦꯝ ꯄꯟꯊꯧ ꯍꯔꯥꯎ ꯁꯛꯁꯦꯜ ꯇꯝꯕ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝꯂꯣꯟ ꯑꯁꯤ ꯀꯅꯥꯒꯤ ꯍꯥꯡꯇꯛꯇ ꯍꯧꯗꯣꯛꯂꯝꯕꯅꯣ ꯍꯥꯏꯕꯗꯤ ꯀꯣꯔꯧ ꯅꯣꯡꯗꯣꯜ ꯑꯋꯥꯡꯕ ꯅꯣꯡꯊꯧ ꯁꯣꯔꯥꯔꯦꯜꯒꯤ ꯂꯥꯡꯉꯣꯜ ꯑꯣꯏꯕꯤ ꯀꯪꯂꯩꯂꯦꯟꯒꯤ ꯃꯁꯥꯕꯤ ꯁꯋꯥꯡ ꯁꯅꯥ ꯃꯍꯤꯔꯦꯜ ꯍꯥꯎꯇꯛꯇ ꯍꯤꯒꯣꯛ ꯀꯨꯝꯂꯪꯂꯦꯟꯕꯤ ꯍꯩꯆꯠꯀꯤ ꯃꯇꯝꯗ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯂꯪꯗꯥꯏ ꯄꯨꯡ ꯄꯨꯌꯥ ꯆꯥꯝꯃꯒ 38 ꯁꯨꯕꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯦꯡꯅ ꯄꯟꯗꯨꯅ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯤꯡꯂꯒꯗꯤ ꯂꯪꯗꯥꯏ ꯄꯨꯡ ꯄꯨꯌꯥ ꯍꯥꯏꯕ ꯑꯁꯤ ꯄꯥꯕꯤꯗꯨꯅ ꯍꯦꯟꯅ ꯁꯟꯇꯣꯛꯅ ꯈꯪꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ꯫